ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏꯊꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ. ꯏꯀꯥꯏꯊꯤꯕ ꯃꯈꯜ ꯌꯥꯝꯃꯤ. ꯃꯔꯝ ꯃꯌꯥꯝ ꯑꯃꯒꯤ ꯏꯀꯥꯏ. ꯑꯗꯨꯕꯨ ꯏꯀꯥꯏꯕꯁꯤꯗ ꯏꯀꯥꯏꯕ ꯃꯈꯜ ꯃꯌꯥꯝꯗꯨꯗꯒꯤ ꯏꯀꯥꯏꯕ ꯃꯈꯜ ꯑꯃꯗꯤ ꯏꯪꯂꯤꯁ ꯉꯥꯡꯕꯗ ꯏꯀꯥꯏꯕꯁꯤꯅꯤ. ꯏꯪꯂꯤꯁ ꯉꯥꯡꯕꯗ ꯏꯀꯥꯏꯔꯤꯁꯤ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯠꯄꯒꯤꯅꯤ. ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯤꯁꯤ ꯀꯩꯒꯤꯅꯣ, ꯏꯀꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯀꯣꯃꯟ ꯑꯣꯏꯕ ꯃꯔꯝ 3 ꯂꯩ. ꯑꯍꯥꯟꯕꯗ ꯋꯥꯍꯩ ꯂꯩꯇꯕ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ vocabulary ꯋꯥꯠꯄ ꯍꯥꯏꯕ ꯇꯥꯔꯦ. vocabulary ꯋꯥꯠꯂꯒꯗꯤ ꯀꯔꯝꯅ ꯉꯥꯡꯒꯅꯤ? ꯎꯄꯥꯏ ꯂꯩꯇꯦ. ꯃꯔꯝꯗꯤ ꯉꯥꯡꯒꯗꯧꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯀꯔꯤꯝ ꯈꯪꯗ꯭ꯔꯒꯗꯤ ꯑꯉꯥꯡꯒꯨꯝꯅ ꯑꯗꯨꯝ ꯀꯞꯄ ꯇꯥꯕꯅꯤ. ꯑꯉꯥꯡꯗꯤ ꯀꯞꯄꯒ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯋꯥꯍꯩ ꯂꯩꯇꯕꯁꯤ ꯃꯔꯝ ꯑꯃꯅꯤ. ꯑꯅꯤꯁꯨꯕꯗ pronunciation issues. pronunciation issues ko. ꯉꯥꯡꯒꯗꯧꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯀꯔꯝꯅ pronounce ꯇꯧꯒꯅꯤ? ꯀꯔꯤ ꯍꯥꯏꯒꯅꯤ? ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯂꯥꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯂꯥꯜꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯨꯉꯥꯡꯁꯤ ꯁꯣꯏꯔꯕ꯭ꯔꯥ? ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯃꯤꯅ ꯀꯔꯤ ꯈꯟꯒꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯀꯥꯏꯖꯕ. ꯂꯥꯜꯂꯝꯃꯒꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯈꯜꯗ ꯏꯀꯥꯏꯖꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯍꯨꯝꯁꯨꯕꯗ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯈꯪꯗꯕ. ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯈꯪꯗꯕꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯒ꯭ꯔꯥꯃꯥꯔꯗꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯒ꯭ꯔꯥꯃꯥꯇꯤꯀꯦꯜꯂꯤ ꯂꯥꯜꯂꯝꯒꯅꯤ ꯈꯟꯕꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯗ ꯀꯤꯖꯕ ꯍꯥꯏꯕ ꯇꯥꯔꯦ. ꯏꯁꯨꯁ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯣꯜꯚ ꯇꯧꯅꯕ ꯁ꯭ꯇꯦꯞꯁ ꯈꯔ ꯂꯩ. ꯑꯍꯥꯟꯕꯗ ꯄ꯭ꯔꯦꯛꯇꯤꯁ ꯀꯣ. ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ. ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯩꯔꯛꯀꯗꯧꯔꯤꯕꯁꯤ. ꯑꯦꯊ꯭ꯂꯦꯠ ꯑꯃꯅ ꯃꯟ ꯑꯣꯟꯕ ꯇꯝꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯏꯪꯂꯤꯁꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯟ ꯑꯣꯟꯕ ꯇꯥꯔꯦꯀꯣ. ꯑꯅꯤꯁꯨꯕꯗ ꯅꯣꯛꯈꯤ ꯇꯧꯕ, ꯍꯥꯏꯕꯗꯤ ꯁ꯭ꯃꯥꯏꯜ ꯇꯧꯕ. ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯀꯥꯟꯁꯤꯗ ꯇꯦꯟꯁꯟ ꯂꯩꯔꯛꯑꯒꯗꯤ ꯄꯨꯔꯥ ꯃꯥꯏ ꯃꯤꯠꯁꯦ ꯁꯨꯞꯆꯤꯜꯂꯒ ꯂꯩꯈ꯭ꯔꯅꯦꯕ, ꯀꯤꯔꯅꯦꯕ ꯉꯥꯡꯊꯣꯛꯄꯗꯀꯣ. ꯑꯗꯨꯅ ꯁ꯭ꯃꯥꯏꯜ ꯇꯧꯔꯒꯗꯤ ꯇꯦꯟꯁꯟꯗꯨ ꯏꯁ ꯇꯧꯔꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯥꯏꯗꯤꯌꯥꯗꯨ ꯍꯦꯟꯅ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯍꯨꯝꯁꯨꯕꯗ ꯔꯤꯐ꯭ꯔꯦꯁ ꯀꯣ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕꯗ, ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛꯄꯗ ꯍꯥꯏꯒꯗꯧꯔꯤꯕ vocabularyꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯇꯩ vocabulary ꯃꯌꯥꯝ ꯑꯃ ꯊꯤꯔꯒ, ꯍꯥꯏꯕꯗꯤ similarities ꯃꯌꯥꯝ ꯊꯤꯔꯒ ꯉꯥꯡꯕ ꯇꯥꯔꯦꯀꯣ. ꯃꯔꯤꯁꯨꯕꯗ ꯏꯁꯥꯒꯤ ꯂꯣꯟꯒ ꯆꯞ ꯃꯥꯟꯅꯅ ꯑꯥꯔꯊ ꯍꯟꯗꯕꯀꯣ. ꯏꯪꯂꯤꯁ ꯉꯥꯡꯕꯁꯤꯗ ꯏꯁꯥꯒꯤ ꯂꯣꯟꯗꯒꯤ ꯑꯣꯟꯊꯣꯛꯑꯒꯗꯤ, ꯑꯥꯔꯊꯁꯦ ꯑꯣꯟꯊꯣꯛꯑꯒꯗꯤ ꯁꯣꯏꯔꯛꯀꯅꯦꯕ. ꯑꯗꯨꯅ ꯋꯥꯈꯜꯁꯤ ꯏꯪꯂꯤꯁꯇ ꯈꯟꯕ ꯇꯥꯔꯦ. ꯉꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯈꯟꯕ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ. ꯃꯅꯤꯄꯨꯔꯤꯗꯒꯤ ꯍꯟꯗꯣꯛꯑꯒꯗꯤ, ꯏꯁꯥꯒꯤ ꯂꯣꯟꯗꯒꯤ ꯍꯟꯗꯣꯛꯑꯒꯗꯤ ꯌꯥꯔꯔꯣꯏꯕ. ꯃꯉꯥꯁꯨꯕꯗ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯦꯁꯀꯨꯝꯕ ꯈꯔ ꯌꯥꯎꯁꯜꯂꯣ. ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯦꯁ ꯃꯌꯥꯝ ꯌꯥꯎꯔꯒ ꯍꯦꯟꯅ ꯍꯩꯔꯒ ꯀꯣꯟꯐꯤꯗꯦꯟꯁ ꯁꯨꯝ ꯂꯥꯛꯇꯣꯏꯅꯤ. ꯍꯩꯇ꯭ꯔꯒꯗꯤ ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯕꯅꯤꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ, ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯑꯦꯖꯅꯤꯀꯣ, ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯖꯅꯤ, ꯑꯣꯟꯂꯥꯏꯟ ꯑꯦꯖꯅꯤ. ꯑꯗꯨꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯈꯔ ꯌꯥꯎꯔꯣ. ꯇꯔꯨꯛꯁꯨꯕꯗ ꯃꯤꯒ ꯆꯥꯡꯗꯝꯅꯒꯅꯣꯕ. ꯃꯤꯒ ꯆꯥꯡꯗꯝꯅꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨꯅꯤꯀꯣ. ꯑꯩꯗꯤ ꯑꯍꯟ ꯑꯣꯏꯔꯦ, ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯍꯩꯈ꯭ರೆ ꯍꯥꯏꯕꯅꯆꯤꯡꯕ, ꯏꯃꯥꯟꯅꯕꯅꯤ ꯃꯥꯅ ꯍꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯆꯥꯡꯗꯝꯅꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯣꯛꯏ. ꯆꯥꯡꯗꯝꯅꯕꯤꯒꯅꯨ. ꯇꯔꯦꯠꯁꯨꯕꯗ ꯂꯥꯎꯅ ꯄꯥꯕ, ꯂꯥꯎꯅ ꯉꯥꯡꯕ. ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯎꯅ ꯄꯥꯕ, ꯂꯥꯎꯅ ꯉꯥꯡꯕ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯉꯥꯡꯀꯥꯟꯗꯁꯨ ꯈꯔ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯔꯛꯀꯅꯦꯕ. ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯄ꯭ꯔꯣꯅꯨꯟꯁꯤꯌꯦꯁꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯦꯟꯅ ꯍꯩꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯒꯤ 9ꯁꯨꯕꯗ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯇ ꯉꯥꯡꯕꯒꯨꯝ ꯈꯜꯂꯨ ꯍꯥꯏꯕꯅꯤꯀꯣ. ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯇ ꯉꯥꯡꯕꯒꯨꯝ ꯈꯜꯂꯒꯗꯤ ꯏꯀꯥꯏꯅꯉꯥꯏ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ. ꯑꯩꯈꯣꯏꯅ ꯃꯥꯏꯔꯦꯟꯒꯨꯝꯕ, ꯑꯩꯒꯤ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯕꯦꯁ ꯑꯦꯗꯚꯥꯏꯁ ꯑꯣꯏꯒꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ, ꯃꯥꯏꯔꯦꯟꯒꯨꯝꯕ ꯑꯇꯩ ꯚꯦꯖꯤꯇꯦꯕꯜꯁ, ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃꯗ ꯉꯥꯡꯕꯗ ꯀꯩꯁꯨ ꯏꯀꯥꯏꯅꯉꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯦ ꯃꯥꯏꯟꯗ ꯈꯟꯗꯣꯛꯑꯒꯗꯤ ꯏꯀꯥꯏꯕ ꯐꯔꯛꯀꯅꯤ. 10ꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯑꯁꯣꯏꯕ ꯀꯤꯒꯅꯨ. ꯑꯁꯣꯏꯕ ꯀꯤꯕꯁꯤ ꯌꯥꯝ ꯆꯥꯎꯕ ꯏꯁꯨꯅꯦꯕ. ꯁꯣꯏꯈꯤꯗ꯭ꯔꯥ ꯈꯟꯕꯁꯤꯗꯅꯤ ꯃꯌꯥꯝ ꯑꯃ ꯍꯩꯍꯧꯗ꯭ꯔꯤꯁꯤꯀꯣ. ꯑꯗꯨꯅ ꯑꯁꯣꯏꯕꯗꯨ ꯀꯤꯗꯕꯤꯗ, ꯑꯁꯣꯏꯕꯁꯤꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ, ꯁ꯭ꯇꯦꯞꯄꯤꯡ ꯁ꯭ꯇꯣꯟ ꯑꯃꯒꯨꯝꯅ ꯑꯁꯣꯏꯕ ꯀꯤꯒꯅꯣꯕ. ꯐꯔꯦ ꯃꯌꯥꯝ, ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ, ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ.
future video mayam lakpadassu unaba notification bell nambiro. Thank you.